Lakhipuronline puthokchaba March ki tang 19 ningthau kaba numit ki Khomjinba Pao tabirase ahanbada maroiba Pao maye ki matangda chayet naba lehenbiganu haina silchar da phamkiba mifam amada MLPCC na appeal tawrakli Jaribon ge apunba CSO singi mifamda Meiteilon bo Associate Official Language ohelakpada Assam lengak pu thagat pa phongdokre Amsuna silangduna loan gi matangda debate competition ama BR Ambedkar Hall Silchar da pangthokre Thabal chongba madi atai harau kumai pangthok pidana ba appeal tawrakli Saroi khangba gi lai gi potlam singbu kuki singna yamna usit thawaidana tawbada maige kayadagi yaningda ba phongdoknarakli amasung Jiribamda chathariba mini boys football tournament ngasi CKC ega Sunrise Club ka KYC ga EYC ga amadi Yawol Club ka Oriental Club ka sanaragani Haujik mapungoi pa pau tabirase Manipuri Language Protection Coordination Committee MLPCC gi mipamama Manipuri Boys Hostel Silcharda Committee gi Chairman Dr. KN Chana mipama poiduna March ki tang 13 ngarang nongmaising numita pangthokre mipama du da khana khibadi handak kharani asida newspaper da Manipuri lon gi mayek ki matang da chayet number lei haina local Bengali paper da phonglok pasi Assam da joina khundariba aikhoi gi laibak thibani aduna ahan tarani thoi jaribon gi mafam da MLPCC na appeal Tauraduna Manipuri loan na Assam ge associate official loan oina masak khanglakpabu ikai khumnajai aduga mitei mayek puna yaningde haina panbirak padu tawbidanaba haijarakli MLPCC ki pawasina makhata na hai aikhoi gi tungi mirol na sothaduna lehogodabadu khallaga mayek asi tamdaba yadaba oibana chathana ba honajabani hairi ahantara nithoibo MLPCC na ikai khumnajai aduna mayek ki matangda chayet nabal henbiganu haina appeal tawrakli mifamaduda K Santi Kumar SCS Arambam Nandababu SCS Saikhom Komlakanta L Robindro Yumnam Nadia Chan PH Biramani L Champalal S Subhankar Seram Herajina Chingba Miyosingna Sarukjaki Hairi Ahanbada Manipuri Jati ki Allaman Lai Guru amasung ngasigi video clipping jiga tabiriba khudingmapu MLPCC ki maigaidagi ai chairman ama oina mayam khurumjari maramdi ngarang haukiba mas ki tang 13 ta aikoi gi jubo sangko paper da aikoi gi yapir jari bol lomdagi nungsi jaraba al tarani thoina paw ama tholak pase masigi matang da aikoi da puning nungsi ba ma phaujai maram aduna laibak phabadagi ngasi tang 13 asida amuk anta nithoina sendok pirakhiba Manipuri loan bu associate official loan ama oina Assam sarkarna lawbi rakpase taram opirakba amasung sobat pirakki damaktadi aikoi Manipuri look khudingmakki mawut silaga MLPCC gi maigaidagi ngasi aikoi mifam ama phammaga aikoi thagatpa phongdokjari loina makata na koina hajeningbadi aikoi masengi manungda nungsi chanana himminaduna leiminanabagi damakta ngasi Manipur da chatnariba mayek asibu Assam sarkarna Manipur gi mayek asi mokoina lausallaga chatna hannaba mokoi cabinet decision ama lobi base masida kanagumbagi punningda akaiba ayekpa anaba phawrabasu mado kitang nungsibiduna jati asi punna hinganaba atuba matamda aikoi leibak asida leiriba icha isu singase Manipur gi mayekka aikoi mayekka punna leiragadi akoi icha inau singase makoina phongba lairi akoina phongba lairi makoi masengi paw phawnabada khudong chaba ama lakani aikoina sida mayek ama makoina mayek ama oiragadi aikoi gi irakta ai yamna chayetnaba ama thokadra haibagi damakta aikoina antarani thoibu aikoi gi lukki maigaidagi hanna kutnonduna aijari tasengmadi aikoi jati sibu luksibu hinganji aina akoi nolukchabani masimangna aikoi yamna ai aikoi marakta ka hena wai kamjau hunaba adum thokpi handanaba haidana
ꯑꯩꯈꯣꯏ ꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯃꯁꯨꯡ ꯇꯔꯥꯅ ꯃꯁꯤꯕꯨ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯅ ꯑꯃꯨꯛꯀ ꯍꯟꯅ ꯅꯣꯂꯨꯛꯅ ꯇꯔꯥꯗ ꯈꯨꯔꯨꯝꯖꯔꯤ. March thagi chaitha taratret ngarang nongmaijing nimita Gautam Roy Fans Club Lalada Jaribon gi oiba apunba CSO singi miphamama Singh and Sons Publishers ki President Asem Manina mifhama poiduna pangthokre miphamna handakta Assam lengakna Rajya sigi jila marida Meitei Lonbu Associate Official Language uhelakpaga loinana Meitei mayekna lairik tamba yabagi kudongchaba pibirakpada tinkhiba CSO singna hainingai leitana thagatpa phongdokre mifham asida saruk yakiba Jaribon Hailakantigi CSO Singdi Leihaumi Lipun Lupki President Nongthombam Biswajit Indigenous Manipuri People Hailakanti Assamgi Convener Konsam Robindro Malem Meitegi Asengba Mayek Jathanba Lupki Vice President M Nandakumar Jaribon Kala Academy ki Secretary N Muroli South Hailakanti Ex-Servicemen Association ki President Konsam Nonibabu Leibak Parisad Jaribon ki Assistant Secretary P Hemanta Thaugun Marup ki Vice President H Manisana Manipuri Short Story Society India ki Secretary P Nonibabu Laibak Parisad Jiribam ki Member W Sailendra Sahitya Ratna Moirengjam Deb Singh Manipuri Protection Force ki Vice President T.H. Manilal Laihau Lipunlup ki Secretary N. Ajit National Club President L. Kulajit Manipuri Sahitya Parisad Assam ki Vice President K. Sopon Jaribon Meirapai ki President Bimola Sharma Barawari Chaurongi Puja Committee Lalagi Ex-Secretary A. Professor Birti Kendrajit Sports and Cultural Organization ki President N. Ramprasad Loinana N. Kulajit N. Pijen Amadi S. Rites na chingba miyoy sing na saruk jakhi mifhamna handakta Assam lengakna rajya sigi jila marida Meitei Lonbu Associate Official Language uhelakpaga loinana Meitei mayekna lairik tamba yabagi kudongchaba pibirakpada tinkhiba CSO singna Assam gi CM Dr. Himanta Biswa Sharma amadi Cabinet Minister singi maphamda thagatpa phongdokhibaga loinana tinkhiba CSO singna Meitei mayekna tamba horasi haiba wafam warepnakhi haina Jaribondagi phongba paw asina hairi. All Assam Manipuri Students Union Amsu Silchar District Committee na sinduna Assam ki District Marida Assam Sarkar na Manipuri Lonbu Associate Official Language oina pirakpa sida Manipuri jati ekoina kanaba amata lawba ngamloi haiba sina House ki motion loiduna debate competition ama BR Ambedkar Hall Silchar da ngarang pangthokre debate competition ki ayuki session da Kolom Prasanta President Amsu Silchar District Committee Seram Pariton Vice President Amsu Central Committee Laisram Satyajit Advisor Amsu Central Committee Laisungbam Robindro Vice Chairman Lakhipur Municipal Board Amadi Dr. Khaidem Ongbi Sagapam Merina Assistant Professor Nehru College Poilapulna Chingba Miyoi Singna Mathang Sitna Mipamapu amasung Presidium Member Singwaina Daista Pamki Thauram Masida Udharbon Divisional Committee ki General Secretary Dipali Arambamna Miyambu Taramna Oki Amadi Amsu Silchar District Committee ki General Secretary Laitonjam Bijesna Thauram Gamari Lenana Nungi Oiba Warol Kya Thamki Topic Asika Mari Lenana Selected Speaker Oina Amsu Central Committee ki Advisor Singh Mingoina Pallabada Saikom Komlakanta Retired SAS Kangabam Santi Kumar Amadi Kirokopal Sarmana Wapam Kaya Phongdokhi Nungtilgi session da pangthokiba debate competition da Dr. K.N. Chana moderator oiraga Dr. Soibam Haridas ex-principal Government Girls Higher Secondary School Silchar Hodam Nirendra Assistant Professor Janata College Kabuganj Nongthombam Dhiren Assistant Teacher Madhura SS High School na chingba miyosingna Jas Oibiki Debate competition asida saruk yakiba maikai animaki mahiroi singna Manipuri loan asina associate official loan oirabasu kanaba lobang amloi haiba topic asida masa masagi oiba wayat sing amadi kanaba sing awayakum taunaki competition asida arambam jaisen bina ahanba Moirang Them Ruhitna Anisuba Aduga Ahiba Monisana Ahum Subamana Pangki Debate competition asigi ahan bamana Lairelakpam Champalana sponsor Tobiki Aduga Anisubamanana Kirokopal Sarmana Amadi Ahum Subamanana Nongthombam Dhirena sponsor Tobiki Manipuri loan associate officer language with a general ahan bagi ora dikana bakar pangari adu madu tungporoi madu ki maramdi ahan bada aikoi khangani aikoi loan si official language ora banina office sing aikoi loan si na yar adu madu koi thoi maramdi district mari asi population ki ratio da aikoi yam satina hanthai madu na mahau sa gam hamu da asum lerakani ani suba point ta
Barak Bengali High Assumptic Mamar Sijaba Kamuni. Karigumba Sarkari signboards in the Manipuri Yaposi Harm in the Mahara Yakata. Karigumba Yakata talk about Makuya, Equating Marta, Kanaka Lake, High Motoker. Hurry Yari High Simona. Adu, take her Matunda, Tana, Matanga missing the Manipuri Jani, Equating could take the Hamadi. Ahum Suba Puenta. Barak the Bengali official language as a young one from Kibani. You are not going to see become lucky. As it is not going to borrow the official language as to new cat from Sima, Beman to the Kibani. Adu, I could get Imari Amatar from Kibani. Marmana Afri Tungi Mirona, Bengali Nasima Margina, Kalibas on the Kanakan High City 8,000, Mamma City House in Moscow at Manisar. Marisuba Pointa, my day had full as the Wakal Ten of New Masin the Yangana, official language in how to Poyalopa Mangoy. Masiki Pramandi, 1956 Asanga Manipuri Lona Bahitamba Yawi Ayaba Piki. I don't look at that, Hojiti Manipuri media was coming from you that day. Manipuri Yana was not Tamba Kide, rather than the city house in Moscow at Jambari. Masuba Pointa, what a city democracy Japa, Hindu. ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯋꯥꯐꯝꯗꯅ ꯁꯝꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯏꯃꯥꯂꯣꯟꯅ ꯁꯤꯖꯤꯟꯅꯩ ꯑꯗꯨ ꯌꯨꯝꯁꯤꯒꯩ ꯀꯥꯟꯊꯣꯛꯑꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯌꯨꯝꯂꯣꯟ ꯀꯥꯡꯂꯣꯟ ꯀꯌꯥ ꯑꯃ ꯂꯩ ꯁꯤꯗꯤ ꯑꯇꯣꯞꯄ ꯖꯥꯇꯤꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯌꯨꯝꯁꯤꯗꯩ ꯀꯥꯟꯊꯣꯛꯄ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅꯗꯤ ꯍꯔꯥꯎꯗꯨꯅ ꯂꯩꯔꯤ ꯑꯦꯁꯣꯁꯤꯌꯦꯠ ꯑꯣꯐꯤꯁꯔ ꯂꯦꯡꯒ꯭ꯋꯦꯖ ꯐꯪꯉꯦ ꯍꯥꯏꯅ ꯑꯗꯨꯒ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯗꯤ ꯑꯒꯦꯟꯁꯇ ꯂꯦꯞꯄꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯌꯨꯝꯗꯒꯤ ꯀꯥꯟꯊꯣꯛꯑꯕ ꯃꯇꯨꯡꯗꯗꯤ ꯃꯩꯇꯩꯂꯣꯟꯗꯣ ꯊꯥꯗꯣꯛꯑꯒ ꯑꯇꯣꯞꯄ ꯂꯣꯟ ꯕꯦꯡꯒꯣꯂꯤ ꯅꯠꯇ꯭ꯔꯒ ꯏꯪꯂꯤꯁꯇ ꯁꯤꯖꯤꯟꯅꯔꯝꯕꯅꯦꯕ ꯃꯁꯤꯁꯨ ꯌꯥꯝꯅ ꯉꯛꯇꯕ ꯑꯣꯏꯗꯕ ꯋꯥꯐꯝ ꯅꯠꯇꯦ ꯑꯗꯨꯒ ꯑꯔꯣꯏꯕ ꯁꯝꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄꯦꯔꯦꯟ ꯁ꯭ꯇꯦꯠꯀꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤꯁꯤꯅ ꯁ꯭ꯇꯦꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯦꯕ ꯃꯅꯤꯄꯨꯔꯗꯀꯣ ꯑꯗꯨꯒ ꯆꯍꯤ ꯀꯨꯟꯃꯣꯟ ꯀꯌꯥꯗꯒꯤ ꯃꯅꯤꯄꯨꯔꯗ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤꯒꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯁꯤ ꯑꯣꯐꯤꯁꯇ ꯆꯠꯊꯕ ꯉꯝꯗꯦꯕ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯐꯥꯎꯕ ꯍꯧꯖꯤꯛ ꯃꯣꯏꯅ ꯗꯣꯀꯨꯃꯦꯟꯇꯦꯁꯟ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯂꯦꯇꯔ ꯍꯦꯛ ꯏꯕꯁꯦ ꯃꯅꯤꯄꯨꯔꯤꯗ ꯅꯠꯇꯅ ꯏꯪꯂꯤꯁꯇ ꯏꯌꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯉꯔꯥꯡ ꯅꯍꯥꯟꯗ ꯐꯪꯉꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯁꯣꯁꯤꯌꯦꯠ ꯑꯣꯐꯤꯁꯤꯌꯦꯜ ꯂꯦꯡꯒ꯭ꯋꯦꯖꯁꯤꯅ ꯑꯁꯥꯝꯗꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯔꯤꯁꯤꯗ ꯑꯦꯁꯣꯁꯤꯌꯦꯠ ꯑꯣꯐꯤꯁꯤꯌꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯐꯪꯂꯒ ꯃꯅꯤꯄꯨꯔꯤ ꯑꯁꯤꯅ ꯏꯒꯅꯤ ꯍꯥꯏꯁꯤꯗꯤ ꯃꯪꯗ ꯃꯪꯒ꯭ꯔꯥ ꯇꯥꯈ꯭ꯔꯕ ꯑꯗꯨꯒ ꯀꯩꯅꯣ 1979ꯗꯒꯤ SSLCꯗ ꯃꯅꯤꯄꯨꯔꯤ ꯃꯤꯗꯤꯌꯝꯗ ꯀꯩꯅꯣ ꯀ꯭ꯋꯦꯁꯟ ꯄꯦꯄꯔ ꯑꯁꯤ ꯑꯩꯈꯣꯏ ꯀꯟꯗꯛ ꯇꯧꯕ ꯍꯧꯈꯤ ꯑꯗꯨ ꯆꯍꯤ ꯀꯨꯟꯃꯣꯟ ꯀꯌꯥꯗꯒꯤ SSLC ꯑꯃꯗꯤ HSSꯗ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯃꯅꯤꯄꯨꯔꯤꯒꯤ ꯂꯦꯡꯒ꯭ꯋꯦꯖꯇ ꯀ꯭ꯋꯦꯁꯟ ꯄꯦꯄꯔ ꯑꯁꯤ ꯄꯤꯛ ꯇꯧꯕ ꯊꯦꯡꯅꯈꯤꯗꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯋꯥꯐꯝꯗꯤ ऑफिस नत्रगना अटोप डॉक्यूमेंटेशन सिंग चथब मतम समना हारब मतम अइना हुजि पुलिस दा एफआईआर अमा तौगे न चथब मतम दा अइना दि एसोसिएट ऑफिसर लैंग्वेज से फंगने अइना दि हाउदना मोइदा चलुरगा मणिपुरी दा एप्लीकेशन नत्रगना लेटर लिरुदि अदुम ऑफिस दा नत्रगना थबक सुरिबा कर्मचारी आया बसुदि बेंगोली नत्रगना अटोप जाति बसिन दुना लेबि को स्पीकर सर अदुगा अटोप जाति दुना क्वेश्चन दुना लेबि मकोइदो सरकार दुना Manipuri as associate officer English from Hainamoida, Taki Tambira, and a Karimana Togo. City, legislative Kabo. Mitei leibakta awaba chaitheng kaya mayoknariba sigi khallaga mitei na taba mafam pumnamakta harau kumai amadi thabal chongbana singba pangthok pidanaba ngarang Mars ki thang 13 nongmaijing nimita kasar gi South Barak Hall binakandi part 2 da loop kaya yauna pangthokiba mifam amada amata oina warep lominakre hairiba warep asibu mitei chilinau oja lai guru sing ima indol amadi mahiroi singna sagotpiu haina loop sing asigi maige de appeal tawrakli mifam aduda All Assam Manipuri Women Maira Paibi Coordination Committee All Assam Maira Paibi apunba loop Manipuri Youth Front Assam Huyen Mamom Kasar Unit amadi Arambai Tengol Unit 50 Kasar gi Mihut Singh Sarukjakhi Cookie singbu chairak piduna yanaba amata puraktriba phauba jiri tampakta cookie amata kabirakanu haina umanglai kanba apunba loop ukal jiri branch Southeast Asia Cultural Organization SICO jiri branch sanamahi lining furup lamlen atingbi jiri amadi sanamahi lining loop samu punbi jiri na sinduna jiribam gi samu punbi da ngarang pangthokiba paugi mifam amada ukal jiri branch ki advisor hamom dhani meitena phungthokre makhatana mahakna haikibada Mars ki 13 ta
meitegi khwaidagi luba laigi saroi khangbagi thorom ama lengang pokpigi khunja singna pangthokiba dugi hek matungda kuki singna saroi khangbagi laida katpa pochai sing adubu yamna usit thawaidana khongna net khaibana chingba chathakiba thawong sing adubu ain gi oiba matik chaba chairak bibinaba paugi mifamda ukaljiri branch ki advisor amom dhani meiteina manipur lengakta haijarakli mitei nap ki thoidong na nukraba lamta saroi khangbagi thoram narangasi lengang pokpi khunjamyam na pangthokibani pangthokhiba thoram asigi tungthamangta aikhoi gi min he aikhoi kangbu mamai he leithorakaga refugee kuki masagi hokham satham leitaba kangbu singsina kanghongdana sangsilaktana kongpa na nekhaidana aikhoi gi laida kaliba pochai punamak chai khaida mangan kiba yopa na phaiga thokhiba asugumba tawhanningdaba hawok kaya hawong kaya moi chatharakse masi dili gi miyamna khangba yaba khangduna leibani adugu noma gi asum hindilakti masina maram moidana soidana makoi ga numaina da gi changsi wankhalakpa hore aduna maram moidana aikoina manipur government da wakachari maramdi baro संविधान na piriba dharma gi niyam manaba niyam haiba wakhalol adu haiba संविधान na piriba aina dugi tham thopa chaira asi kari na chaira oigedagi haiba sapchaba chaira asi kugi singi makamda athuba matamda chaira piriwa aina manipur state government da jebam prajagi no chillaga ai koina wakachari athuba matamda makoi chaira pirigana yanaba ma purup tribhavdi jiri tampakda kugi amatta kumbi rakanu karigumba maduda asok apan misi mina thopada koi dai lo jaroi haina manipur sarkar ge makamda amuk kasu anna laigi thoram lamta thangja saroi khangbada laigi potlam sing torbung amadi akoibagi kuki singna yamna usit thawaidabagi mawangda yeikhai thugaibagi thawong sing chathakiba du liching jiri nasu yamna hakchinna lawbaga loinana el ranjan meitei secretary general liching apex body gi jiribam gi cherol amada yamna kanna yaningdaba phongdorakli United Jiri Youth League Babupara Jiribam gi maikei dagisu inat ki oiba saroi khangbagi thoramda kihan khanghanba amadi laigi thorum gi polam sing khongna kauduna chaikhai ki bagi thong asibu ain gi oiba matik chaba chairak pinanaba lup ki maigei dagi general secretary chinglemba khuman gi cherol amada phongdorakli Khanghanjaba ama health care amadi paramedical science da university grants commission na sakhanglaba chahi amagi diploma chahi ani gi advanced diploma aduga chahi ahum gi bachelor of vocation course tamba yaragani institute of medical and paramedical science silchar amadi gracewell hospital meherpur silchar anina kusamnaduna lingya vidyapit university faridabad ki makhada course si tambiba hore health care gi field da skill development oiriba medical laboratory technician, operation theater technician, physiotherapist, radiology imaging technician, patient care management na chingba 12 pass tawrabasina tamba yaraba coursing asi tamduna isana isabu thabak pijabagi kudong saba lobiyo aduga nursing yoga attendant first aid training emergency medical staff amadi RMP course na chingbagi atenba matamgi oiba course singi tamakta su admission haujare SM Dev Civil Hospital Silcharda practical tobagi kudong chaba su thanjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silcharda lengsimbirabu natraga mobile number 9395732456 da pau phaunabiu Nungairaba Pao Kasar Pulertolda Holistic Therapy Center ama hangdokjare Yoga acupressure amadi physiotherapy gi matengna adomgi khwang naba khud haigatpa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengnana bagi tamak ngasimak lengsin biragu Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nongmaijing natabada numit khudingi ayuki pung 8 dagi numidangi pung 3 phawba layengzari Mobile number 8638078821 ne Khanghanjaba ma
tongan tongan ba competitive exam gi damak chama da chama mai pakna bagi damak coaching pizariba Infinity Knowledge Center na SSC MTS GD CHSL Indian Army Assam Police TET CTET Grade 2 Grade 3 amadi Grade 4 gi exam gi damak Maths Reasoning English GK na chingba coaching lobining ba singna kudung chaba si lobiu ahan ba batch ayuki pung taruk tagi na nipan phawba oigani admission fee free oigani akupa marol gi damak Kasar Lakhipur Ward number 9 da leiba Infinity Knowledge Center gi Center in charge Sir Tennyson gi mobile number 7002554061 number asida ngasimak paw phawna biu Tha asigi tang taruk tagi All Jiribam Sports Association Jiribam na sinduna Jiribam Higher Secondary School gi sanabungda chahi tarahomdoi makhagi ahanba district level 5A-side mini boys football tournament 2023-24 gi ngarang nongmaijing nimita sanakiba quarter final league match ki ahanba match ta Sunrise Club Kadam Talana EYC Chandrapur bu goal Mari Suinoda Ani suba match ta Oriental Club Babu Parana CKCB Chingdong Lekaibu goal Mari Amada Amadi ahum suba match ta Anandamoi Club Jirighatna Yawal Club Champanagar bu goal Ani Amada Maithiba Pikhi match sing asi Aziz Haider KH Nil Kamal Singh Amadi O Rajan Singh na conduct tobikhi ngasi sanagadaba ahanba quarter final league match nungthilgi pung ani taba matamda CKCA Chingdong Lekaiga Sunrise Club Kadam Talaga sanagani ani suba match nungthilgi pung ahum taba matamda KYC Kalinagar ga EYC Chandrapur ga sanagani ahum suba match nungthilgi pung mari taba matamda Yawal Club Champanagar ga Oriental Club Papupara ga sanagani Aroibada maroiba paw amukhanna maye ki matang da chayet na bal henbiganu haina silchar da phamkiba mifam amada MLPCC na appeal tawrakli jaribon ge apunba CSO singi mifam da meiteilon bo associate official language ohelakpada Assam lengak bu thagat pa phongdokre amsuna silangduna loan gi matang da debate competition ama BR Ambedkar Hall silchar da pangthokre thabal chongba madi atai harau kumai pangthok pidana ba appeal tawrakli Saroi Khangbagi Lagi Potlam Singbu Kuki Singna Yamna Usit Thawaidana Tawbada Maigay Kayadagi Yaningdaba Phongdoknarakli Amasung Jiribam da Chathariba Mini Boys Football Tournament ta ngasi CKCA ga Sunrise Club ka KYC ga EYC ga amadi Yawal Club ka Oriental Club ka sanaragani Lakhipur Online YouTube channel gi paw sandok chaba ngasi gi oinadi matang asidaloi jare